Malum de river gas petrol amadi diesel gi stock marang kaina leiri meeyam na meepai-naduna petrol pump da queue leppa tokpiyu haina all Manipur Petroleum Product Transport Association AMPT-PTA gi President Hong Sangbam Tampayai na meeyam da appeal tourakli ngasi ayuk NH37 gi kaimai manakta leiba tolen khulda tanker sing da khulai paibising na nomai kapsin duna landar ki pathogdok asiga mari lena lup esigi mihut singna Manipur gi Chief Minister N Biren unaru matung pawmi singa unabada wapam masima na phongdok kibani Tampayai na makha taraduna ngasi gi thogdok adu paw tabaga Imphal da leiba petrol pump singda meeyam na panic buying tawduna gari kya queue da lengduna thawlong bagi saktam ukhi madu tobiganu Hojik state asida seasonana ba petroleum product amadi gas sing marang kaini stock ta leiri panic buying tawduna yumda thamjin bada kalen gi batam oibnina mayumda mai sakpigi khudong thiba thogdok thokpa yai madugi mathakta panic buying tawribasi yenghaning da ba miyoi singna ukhraga pena khibani ngasi thokiba laibak thiba thogdok asi NH37 da leiriba ROP asigi sarak hangkibadagi tanja lokibani thogdok adu da sokiba driver helicopter da puraktuna malom da yawraba matung advanced hospital da layingba hokrai Chief Minister da ngasi thokiba thogdok adu gi matang da chenariba sing adu sabsaba cherak pina ba taksilurei mahangna su thogdok adu athuba da tigatuna chenaba sing cherak pigani haibigi thajaba pirakle haiki loinana NH37 da security matik sana PBU driver sing makatana lambi satpa hauraga meeyam ge seba tawrage haina Chief Minister da wafum kya thamlamle haina phongdokhi thau marang kaini le ya su le thau su le masida kain ta patana kiu le pi gano kiu do ta eni hau mi nau to la lotion bi ko CRP gi strength khara ROP khara marak ta gap legi ba adu khudong cha ba lorga sing yam sange ba security na coverage to ngam de ba ROP na ko akoi na hanjan na hai rag lebni ROP ji fajana marang kai raga di kanam ta ne bus to ngam moy ba adu bo moina khudong cha bi loro election gi propaganda da toraga Hawai kubak ta hapaga land mark sida akoi mayam je masa masu digi akoi leiri lengi pai Manipur da motor chali ma mayam je makoi thawai ni angang ni puraga akoi hali ni kari gi dam to ki lepino thau phang da bi na tro aduna yar ga di mase tawon bi da ba sarkar gi mai gai de ju security je yamna secure oi ba yamna safety oi ba major lokat piraga ROP full orga security patana pubiro akoi gari driver sing je thong na ba akoi motivation to ge